Manipur News channel Mayam Taram Ukshuri Luna Sigi Maro Pausing Pijuri. Sanung Lokon the Longmis in a low suring Ida Nongmei makhol tab the Longmis Sinki Duna CHENKHRE. In fact, is district contract from Elsigi Sagolmang Police Station Manung Chana Labor Sanung Kulgi, Singdai Lokolgi Mamang Tamasaruk the Labor Kuki Kuldagi Nongmei, Kapi makhol Kar Tab from Mudagi Labuk the Low Sudan Leramba, Janung Gilongmis in Akiba Popadagi, Lopamudagi. CHENKHRE Hariba Todo Asing Asi Ayupung Taraga Minute Kumatairom Tamatamda Tokibani Todo Sigi Matang Dangasi Low Suba Yaukibi Sunglay Chanuragi President Sarang Them Twebi Masana Pause Asio Warisana Matamda Puntora Kibani Nasi Ayuk Longmi Nupi Nipa Nupa Ani Galupuna Mio Terana Sanung Lakongi Saubi Lakon Haina Kanaba Lopom Aduda Kumtadana Low Pemwe Tabak Sataki Longmi Sin Low Pemwe Tabak Sataring Ayupung Tara Minute Kumatoirom Tamatamda Labuk Adudagi Kilometer Amarom Lama Labor Kuki Kulda Nongmei Kapagi makhol Taba Punki Harmada Nongmei makhol Ahum Kapagi makhol Taki Madubu Longmi Sina Karisu Ipaiba Todana Makhatana Low Subi Tabak Sataki Amukhana Nongmei Kapagi makhol Mangarak Rom Thanga Taba Punki Maduda Longmi Sing Mipaina Punaki Adubu security singna koina ngakna leibanina karisu tawroi haina khanduna makhatana low suki adubu ngahak leiraga nongmei kapagi makhol tare lom tawa phangki adudagi aki poktuna lopom adu thadotuna masa masagi mayumda CHENKHRE haina phongtoraki tarang teng thoibi masana phongtoktokibadi nongmei kapagi makhol tawa matam aduda manak nakuda leiba IRB gi personnel sina longmi sing adu lopomdagi refi khongduna takhalaki Maduda Longmi Singna Akiba Paudana Masagi Mayimda CHENKHRE haina Pungtoki Lunana Lokol Adugi Akoiba Mupam Singda IRB Assam Rifles BSF Amasung CRPF Personnel Sinanga Simitabuk Su Jatadana Leribani Haidi Todo Asiga May Lunana Pausi Asina Kontrapam SG Congress MLA TX Lokeshwarga Teleponi Kutana Wari Sanaba Matamda MLA na Pungtora Kibadi Kuki Sina Nongmei Kapsilabagi Todok Tokiba Lekte Karigumi Karana social media lana pau thagatana santoropani thagalariba post adu lotok kinaba khankre nongmei kape makhol tariba adu sanugi lokol audagi sing wangmuda leba kuki kulda sa tarmagi nongmei kapagi soidana oigani law suriba singna nongmei kapsalakwa sunglei leite miyamna lana pau sandopigano haina wafamja phongtoraki Indian Special Force na drone sinadana ladarkiba aduda pelegi lanmi amata sokiba leite Robin Kuman. Ta sige trying to get a hing nung yadagi na matangi numit round the ayuk pumari pawada Indian Special Force na high in drone samya kairom sinadana nagalet amasung Myanmar gi lona bada leiba Assam gi lalulup Alpha I amadi Manipur gi lalulup PLA gi apunba kemta landar kebagi todo adu the PLA gi lanmi amata sopan yakiba leite haidi aina chingraba lalulup RPF gi Deputy Secretary Publicity Robin Kuman Kuyek Pidana Media Thadurok Chayol Asin Haribadi Etek Aduda Alpha Agi Lower Council Gi Chairman Lieutenant General Nayan Asom like Kidabulena Lami Kara Asopanangki Lieutenant General Nayan Asomna Leba Asigidamak Tawai Takibada Luki Makedi Awa Punturali Satar River Drone Attack Adu Indian Army Gi Proxy War Saru Ama Orbulena Assam amadi Manipur gi miyambu namthadana thamnaba thorang amani Manipur amadi Assam India nate mani maka tambaleba ama oina lerami haibase puwaina mayek sengna takli hairakli government gi oja sena lanai coaching private tuition yaungna private school da nakuina yoksin ba tokodabani MSF government gi oja sena lanai gi interest yengdana masagi oijabati dana amasung senda lambi oina government mailusing singda mangana na bahona liba oja singi matakta lenga na thubada miyeng sangbiu Lunen oja sing adu na masana khangna tawriba thabak sing adu atubada lepkodabani karigumba MSF na tenarabadi masana daita lawjagadabani lunen na maming utha lautholagani haina ngasi Kogatel Thonazon lakai leba MSF ki office da pangtokiba pawgi infam amada luk usi president Rosan na pungtokre man makata na haikibada Department of School na hokibasai solisani kunitoi gi October tarada Tokyo Zero lamagi matungina Central Civil Service Rule Sorting Samapan Hongpumari Sub Rule 1 Clause A ge matungina Sub Rule Clause 2 da yauriba condition singi matungina lenga ki loisanga tabak toriba amatana mangjunana lenga ke ya yaudana hakthena natraga nakoina na lalonitik ama hiktada tabak toroidabani Right to Children to Free and Compulsory Education Act solisingani ga mapan section 19 amasung rule 10
manga A amadi CCS rules sourcing maga jamapan hopu mari asida yawriba provincial sing ngaktana leiba oja sing asigi matakta government yengsandana adumak legadoribra government gi oja amana lenga ki mailation singda tamliba mailation bu puning chamna takpi tambibagi mahutta lanai coaching tuition amadi school sing hangdana leire education haibase kunai ama sagatda apawa ohom ama porakpada sakona naba amadi malengi thakda bukatpada yamna maroiba masa amani education gi mangal yaudaba kunai ama madudi lekha taraba kunai ama pangkak oiribani lamdam asida leiriba education gi kanglon asi matam amada Britishna kudum chalamba lengal singda makoi gi yapananaba amasung nungainanaba semlamba adugi makha samtarakpa machet amani haina lobu yai matam aduda pikiba mai masingi kanglon adu aso osang senjak paiba miyoi kharana matau tamdana masagi lanai oiba mongda ngasidi sendal lambi oina natraga sendan kharagidama school sing linkanarapuni haina lobu yai kodak hangdana asigama makalgi mailosang sing Manipur gi lojing loyada lingkhalakpana government gi mailosang sing nongmagi pangtharaknabagi maram ama oiri government ngasi pawa soiba system amagi makada salaireba mailosang sing asigi matakta miyeng changlak-taba lanai miyoi kharana lanai oiba mongda school lingkhalaknabagi wakhalda miyeng thamduna education bu lanai gi oiba mongda onthorakpa amadi government gi leiriba mailosang sing buna phagatnaba yengsanbagi mami taraktabadagi government school da oja oiduna leiriba oja kharana magi thokpa tahonduna leirakpadagi government school gi mahi masing tawnapagi sang nemtharakpa yauna miyamna pamgi sang hantarakli India pungwada the right of general to free and compulsory education act solising aniga mapan gi makhada mailosang singda kudong saba kya piriba phawa asoba sentang kaithaраklaba phawa karigi ngasi phawa miyamna government gi mailosang sing asi pamnadribano haiba sowhang ama lakle maram aduna lanai gi maungda senda lambi oina masagi ojabi thiduna government gi ojana coaching tuition da yauriba tauriba hangtokliba chalairiba yauna nakoinana natraga lanai loisang singna hangtokliba tauriba chalairiba singi mathakta lengakna athubada miyeng changbiyu hairu government employee sing oja singna lanai interest ta tauriba sing adu masana kan athubada tokadabani karigumba MSC na maduda thenarabadi masana daita ujagadabani loinana senariba oja sing maming matha amadi yauriba hangliba tauriba coaching tuition institution singi maming matha su punna lautholagani hairi Kuki masel HATNARKPADAGI Mizoramda chansalakhiba sing gi manungda lising ani chonga hankre Myanmar manungda Chin National Army amasung Chin National Defense Force ki marakta sauna khanarakpa tholaktuna nakal ani gi marakta HATNARKPADAGI Mizoram amasung Myanmar ga tainaba phamsingda chelaktuna Mizoram thangba maikeda leirakhiba refugee lising manga gi manungda lising ani gi chonga romdi hokiba seol amarom asida masagi mayumda hannaba hokre haina report asina pungtorali report sin hai Chin National Defense Force na yamna kanba irang thukpo oiriba Jakhodar amasung Rikhodar gi phamsingda withdraw tawba horakpadagi maramda hanarakpani July gi anganba saruktagi horakhiba irang asina maram oiraga India romda refugee lising manga rom changsalakibani refugee sing adu matam kharagi oina leinanaba yum sing semdana Young Mizo Association gi miyeng makhada changjapam pituna thamlakibani hojik phawagi oina khut thonariba anigi maikeda khut thanaba lepnabagi paudi leitri hojik phawagi oina di Manipur news.channel gi maikeda gi marobe pausing mayang phonda pijaba matang asebe sanjare channel asibunung sibidana mayam like and subscribe to Viramu